Online manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau Kukida Singh hana takhaiba mathokta UPF Mitei Khungakpa Singdagi Khulai Pikhal Halaga Kuki militant Singna Tampakta Nomai Kaptharaklaba Paubada Kariguma action amata lauduna free thaduna lairiba si India Lengana game plan ama oina thawoina chatharabra Mitei Singh Khulai Pikhal Hanbadagi hena luriba amadi mathau taribadi Kukida Singh hana takhaibani hana United People's Front UPF Manipur advisor El Jadumani na phongdokre Wafam asing Mitei gi maru oiba thoram ama oiriba lamtagi saroi khangba thorongi manung chana Nongmaibung Women's Development Mera Paibe Association Koloi Malai Committee Nongmaibung amadi UPF ka khusam naraga mifam ama pangthopagi thoram Nongmaibung da pangthopada phongdokhibani Jadumani na hai Manipur Governor gi maikai Khulai Singh pikhalangnaba khangalakpadagi tampakta lairiba Mitei singna leptana Khulai Singh pikhatpa leire adubu Khulai pikhatpa si Kukising gi oinadi ningthina tawdrabra haibagi chingnaba leire Mitei Khungakpa Singdagi Khulai Lokhatpadagi hena mathau taribadi micham miyambu minungsi leitana haliba Kukida Singh hana takhaiba sina hena maru oi adubu masi central government amadi Manipur governor na tawdana leiri ngarang maktada Mitei singna kongba maru laifam lenda laigi oiba thoram pangthokpa matamda Kuki militant singna nomai kaptharaktuna kihan khanganba mawong tadaba wafam kaya law khongduna karem kathainabagi thodok chatharakpa laikre Masiguma kaya asida India lengana tumina yengduna leiba kariguma thaba amata paikhataba haibasi taraina laude chingda free tharaga tampakta leiriba Mitei singda on neibagi thabak chathareba asi India lengana tamnana game plan ama oina chatharabra Manipur asi neikhaiduna loisinaba honarabra haiba wafam tawraklei Oerliba fibam sing asida miyam puna wakhal taminaraga kari tawba mathau tai ngasi lamtagi thangda saroi khangbi thorom pangthokpaga loinana asigumba Manipur gi oeriba fibam sing asigi matangda khaninabagi mifam su numit asida imaibel singna khusamnaraga pangthokpani haiki thorom aduda UPF ki president Nongthomam Rupachandra yamna Nongmaibungi imaibel kaya su sarugyaki soire haiduna criticize tawraga leibana leibak sigi afaba oiroi MLA Bisorjit State segi hausi oiriba fibam asi nungaitaba ama oiri asoiba kaya yaukre haiduna criticize tawbaga leibana leiba sigi afaba oiroi haina MLA Thongam Bisorjit na phongdokre wafam asi ngasi ahanba state level leikidraba Thongam Iboyama Memorial Master Hockey Championship amadi Under 14 Boys and Girls Hockey Tournament haudopagi thoram da phongdokhibani Southeast Youth Organization Sayo na senduna Imphal East ke kampata leiba Sayo Astro Turf Hockey Stadium da chathariba tournament haudopagi thoram aduda Thongju Kendrugi MLA TS Bisorjit amadi Lamlai Kendrugi MLA KH Ibomcha Saruyaki thoram aduga mari leinana MLA Bisorjit na makha tarduna tournament asi Sayo gi mieng makhada Maki leikidraba mayamba Thongam Iboyama gi mingda pangthokpani tournament pangtholiba ground asi Manipur gi hanagi CMN Biren gi mieng makhada maikei eduda leiriba hockey sanaroi singi yenglaga semgatpani athuba matamda kampata football ground amasu semgatnaba tharang leire Fit India company da campaign da sanaba yaudravadi yaraktaba amadi masa fana thamnabagi pandamna tournament asi pangthokpani haiki Mang hai state asida hauji oriba political gi phibam asi nungaitaba ama ori asoiba kaya yaukre adubu criticize tawbana leiba asigi afaba oiroi achumaran leiribani ngakpiba amadi kaukthokpa haiba asina mangjil tharaga lamdam asibu mausagi phibam na hanjinaba honaba changi haina su phongdokhi ngasigi ahanba match ki veteran category da sayo singjamai wangma khetri leikaina Maira Basikhongbu manga ama da maithiba pi ki tournament asida master gi team taruk under 14 da nupa macha gi team taruk amadi nupi macha gi team marina saruk yari Malemgi ahum suba lanjau thoknaba hotnaganu haina Ukraine gi president Donald Trump na chaikre Russia ga kanmalan chathariba Ukraine gi president Zelensky da malemgi ahum suba lan thoknaba hotnaganu haina US president Donald Trump na phone na chaikraba matung Russia amasung Ukraine leba anigi marakta chathariba lan asida Ukraine da US na military gi mateng piriba si makhata na pikhigadra piroidara haiba tamba ngamdaba phibam da laklei United States amasung Ukraine anigi marakta Mineral deal tawnabaga mari leinana White House ki Oval Office cha Ukraine President Zelensky amasung US President Donald Trump ani faminaduna wari sanabada luchingwa anigi marakta matmanadaba wafam sing lakpadagi mineral deal adusu tawkhidre ngarang irai numita US ta thunglakiba Ukraine gi luchingba siga White House ki Oval Office ta US President Donald Trump ka punna faminaduna mineral deal tawnaba thabak lokhatkhi adubu luchingba ani gi marakta mot manarakta badagi mineral deal adu tawkhidre luchingba ani na punna faminaduna wari sanaba du da US President Donald Trump na Ukraine gi President Zelensky da Russia ga lan tawnariba silepnaba khanganbaga loinana malem ge ahum suba lan thoknaba honaganu Nahangna santi pamlaba matamda US ta amuk lau haiduna kanba wafam thamki adubu US President gi wafam adu Ukraine gi President na kan yakhide
Donald Trump ki maikaidagi amukasu US na broker oiduna Ukraine amasung Russia laiba anigi marakta ceasefire agreement sign taunaba thodang lauge haiba wafam phawba haudoki hairi. Masida natana Donald Trump na Zelensky da phongdokhibada nahaki laiba kaidanaba hotnariba asi ikai khumnadaba amadi attack chathage khalabadi nahakpo Oval Office na taramna okani khanbra haiba wafam su thamki adumakpo Oval Office ta closed door da wari sanakhiba adu luchingmani gi marakta mot khenabadagi makha chathana levki amadi Ukraine President Zelensky White House thadoki hairi. Luchingmani wari sanakraba matung pangthokpa press conference amada US President Donald Trump na Ukraine ga laiba anigi marakta min real deal tawgadaba adu tokle haina lauthoki mana makha tarduna hai Russia ga Ukraine ga laiba anigi marakta chathariba lana sida US na Ukraine da mating pi riba makai Ukraine gi President Zelensky na santi hanjilangna ba honararoi maramdi US na makoi da mating pi bana Russia ga negotiation da makoi na chawno khudong chaba fangani khali adubu Ukraine na lauge khalabadi Kudong chaba simaki haiha ki pamde santi pami haina su Donald Trump na phongdoki CNN gi paw amada White House ki sinaduna Russia ge official singnadi thamoida momono labasu European Foreign Policy Chief Kaja Kalasna phongdoki bada aggressor singbu mayong na bangam na Ukraine da makhata na mating pikhigani haibaga loinana na koina na US President Donald Trump pu chaikre